ICC winter title 𝗨𝗏 December gi kunithoida Hairok Part 2 Litan Makhongda leiba Singdongpok Ideal Top Youth City Club ki chahi yankai surakpa sana fudongbo chahi ga mari leinana club asina silaga chatliba tha asigi chaichat 15 dagi haukiba numit mangani gi Hairok khaktagi oiba 9A side football tournament 2024 gi ngasi sanakiba final match ta Hairok Development Club HTC Hairok Part 1 lambari phangbana magi lamba oiriba TLYC Hairok Part 3 Taurungbam Laikaibu Panjan Amasunuda Maithiba Piramlaga tournament asigi winner title ꯂꯧꯈ꯭ꯔꯦ punna team kunma thoina saruk yaraga pangthokiba tournament adugi ngasigi final match ki thoramda aina thingkraba lalhaulub UNLF ki hanagi chairman 𝗟𝗘𝗜𝗓𝗓𝗜 chief guest city club ki president 𝗠🔵 𝗪𝗓𝗓𝗓 president oina saruk ya kibaga loinana tongan ba masak naiba mioi kiana guest of honor oina saruk ya ki hairi loinana final match aduga mari leinana nat ki oiba jagoi utkhi amadi nupi singi thori chingnabi gi thoram amasu pangthoki ICC winter title 𝗨𝗏 December gi kunithoida Hairok Part 2 Litan Makhongda leiba Singdongpok Ideal Top Youth City Club ki chahi yankai surakpa sana fudongbo chahi ga mari leinana club asina silaga chatliba tha asigi chaichat 15 dagi haukiba numit mangani gi Hairok khaktagi oiba 9A side football tournament 2024 gi ngasi sanakiba final match ta Hairok Development Club HTC Hairok Part 1 lambari phangbana magi lamba oiriba TLYC Hairok Part 3 Taurungbam Laikaibu Panjan Amasunuda Maithiba Piramlaga tournament asigi winner title 𝗨𝗏 punna team kunma thoina saruk yaraga pangthokiba tournament adugi ngasigi final match ki thoramda aina thingkraba lalhaulub UNLF ki hanagi chairman 𝗟𝗘𝗜𝗓𝗓𝗓𝗓 chief guest city club ki president 𝗠🔵 𝗪𝗓𝗓𝗓𝗓 president oina saruk ya kibaga loinana tongan ba masak naiba mioi kiana guest of honor oina saruk ya ki hairi loinana final match aduga mari leinana nat ki oiba jagoi utkhi amadi nupi singi thori chingnabi gi thoram amasu pangthoki